Molnom Khulda Kukisingna Thong Makha Tana Sabagi Thabak Chathare Leingakna action Loukhatkadouri Pawasi ngasi nungthil phongkhiba kangleipaki maira pause dagi Loukhatchavane Chandel district ki Molnom Khul fauduna cheliba Manipur river ki mathakta Maikai adomda tariba Kukisingna Manipur Leingaki ayaba mata yauduna RCC ki thong ama sagatkiba adu haujiksu leptana amuk Sabagi Thabak Chathare Manipur Leingaki Maikai dagi Thong Saba Thingnaba Thabak athuba matamda Loukhatnaba sem sare haire Ain kaina Kukisingna Thong sarakpa sigi matangda Laibak wathok oiraktuna Chandel district ki DC na order ama thoktuna Thong Saba yaroi haina Athingba pikhiba laikhre adubu Makha Tana Thong Sabagi Thabak Chathaduna Thonggi makhongsing haiba fauba loisinbagi fibamda leire haire Manipur Leingakpu phongna singnaduna Thong Sabagi Thabak Chatharakpa asida thingnaba DC Chandel gi maiki dagi sahi asigi March 18 da order ama thoktuna Thong Saba lepnaba khangankhiba laikhre adubu Makha Tana leptana Thong sagatpagi thabak asi chatharakpa nei Mamang May 15 da SDO na luchingba security force ki apunba kangbu ama Thong saphamda sangsinduna yengsinnaba honakhe Maduda maikai adomgi khunjasingna thingba pirakpadagi sangsinba ngamdana handorakhe adubu Leingakna Thong Sabagi Thabak Makha Tana paikhatpa yaroi haina khangankhibadagi Thong Sabagi Thabak lepkhe masigi matungda nong leptana surakpadagi ising ichauna maram oiduna Kukisingna Thong Sabagi Thabak asi matam khara leptuna laikhibane adubu haujik Thong Sabagi Thabak asi khumang chausinna sangsinlakle loinana maruoiba thongkhongsing mare fauba haibagi thabak loisilakle haire nakal amaromda Manipur Leingakpu phongna singnaduna Kukisingna Thong Sabagi Thabak leptana satharagli basida Manipur Leingaki maikaidagi haksina laubaga loinana chapchaba thabak laukhanaba athuba matamda Manipur police ki team ama mafam aduda changsinaba Manipur Leingakna thabak paikhatpasu haukhre haibatare Salai private limited ki managing director gi Yumda Sakhangdabasingna bomb gi attack Chatharamle Pawasi ngasi nungthil phongkhiba kangla pau siadagi Loukhatchavane ngarang numidang athengbada kaisamthong elangbam laikai lerak machada leiba yum amagi sumangda Sakhangdabasingna bomb lang sinduna pokhai halamle Laibak fabadagi asokapan misi minadi yahodre haire thogdok asi ngarang numidang pung 10 minute 10 tabada Imphal police station na konba kaisamthong elangbam laikai Lairak machada leiba Salai private limited ki managing director Elangbam Brojendro chahi nifuga mapan apokpa laikhidraba Bhubaneswar gi yumda thokibane thogdok asigi matangda yumgi miyoisingna phongdorokpagi matunginna sakhangdaba miyoisingdu कार अमदा लाक्लगा एलांगबम ब्रोजेंद्रो की अवांग थंगबदा लैबा गेट पांदबा युमलोनबा मगी इंखोलदा चंगलगलगा बोम अदु लंगसिलमलगा खोंगलै थुना एलांगबम लैकाई लेरक अचौबरोमदा गाड़ी थौरगा चटखि हाइरे थौदोक असगी मातांगदा लैकाई की मैरा पाइबी आरके इंदिरा कौबी अमना फोंगदोरखिबदा करिगुंबा खरा फंगनबगीदमक मी कुंगना ताबा युमलक्ता बोम लंगसिंदुना अकी अखंग पीबा हाइबसी यामना तहोइदबा थबकने बोम पोखाइखिबा युम असिदा सही यामलबा अहल अपिकपा अंगांग अमदि मिरोन बिनु पिसु लेरिबने करिगुंबा बोम पोखाइबा दुदा अशोकपन मिसी मिना थोकलमलबदि मदुगी टेक्सा कनाना पुबिगने यानिंगदबा कया लेरबसु वारी सानरगा वारोइसिन पुरंगना बहोना मिनसि लैवाकी असुगलुरबा तानफम असिदा अइखोइ अमना अमदा ओनसिनदुना बोम लंगसिनबा नोंमै कापसिनबा अकी अखंग पीबगी थौदोक असि मतुंगदा मुगना तौबिगनु हाइना अपील तौखे